Manipur State Shumang leela Council na kumja English ng September dege pangthoklagani lakpa Shumang leela Ningtham Kumhei English ng kun gamanga palace compound leba iboyama Shumang leela sangleda pangthoklagani haina Manipur State Shumang leela Council ki secretary amadi festival ki convener Y Nilachandra na phongdorakle ngasi iboyama Shumang leela sangleda festival asigi managing committee na kupna khanaraba matungda secretary na makhata na phongdorakibada mamang da calendar program ama oina pangthoklagani lakba Ningtham Kumhei ase nupa leela group ni pa na sarugya dona lakba thasi Kunipan dagi horaga anawba chahi English kun gataruk ki January ki tang taruk fawba pangthoklagani lodina handaki festival asida di mamang gamana da bauta ticket amata lawdana miyang gidamak free entry oigani housik oiba Manipur ki economy miyang yenglaga ticket lawdana lilam nipan asi free show oina utkani haina phongdokhe handa pangthokadaba festival asida miyam na pung fahan biu nungti lumit khuding gi lila amamam pung ani tagi haujaraga lodina poso toksu laigani Haibagi wafam phongdokhe ngasigi festival committee ki mifam aduda festival asigi chairman and elderpon vice chairman M Sibatata Luang convener Y Nilachandra ko convener iboyama khuman amadi atay member sing lilagi masak naba mi kaya su sarukya ke Manipur State Shumang leela Council na yamna kupna khanajarwa koigi committee festival committee haijuba tare yamunna khanajarwa matungda Handaki kunithoi suba Shumang leela Ningtham festival asidi Manipur da leiriba miyam singi awaba yengjaraga amadi Shumang leela yengba lakpiriba mamang thata lakpiriba simdugi khudong chaba pijaraga handaki di numini pani asi ekoi leela khudingmaki oina leela gi ticket thajararoi free of course da mayam na yengbinabagi damakta khudong chaba si thamjari aduga yamna press da koigi media ki singau singda yamna haijaningba haibatare masi tangai phadana masi maru point oina hapiu maramdi Manipur State Shumang leela Council gi management committee gi ahong base khara leire koigi kai khumna jarba hanagi president oibiramba laisam tomba maiteina mana president gi phamdagi thadokibadagi hauji koigi Manipur State Shumang leela Council gi vice president number 1 oina thau bujariba hawaibam budina koi acting president oina thau buba hojare